अहानबदा मरुओइबा पाउ पिजरी लैबाक सिनबा थोंगना चथरकलिबा एमजी नरेगा बचाओ संग्राम की सरुक अमो ओइना विलेज लेवल आउटरीच एंड मास कंटेक्ट प्रोग्राम की प्रोटेस्ट कैंपेन अमा पांगथोखरै मसा की चाही निफु मंगा खक्तम गायरिबा बिहार की एमएलए नितिन नबीनबु बीजेपी की नेशनल प्रेसिडेंट ओइना लौथोकलगने नेशनल ड्राइंग कॉम्पिटिशन दा अहान मना फंगलख्रबी वेनिस कैशाम्बो एक्स-servicemen बिरेना थगतपा फोंदरकली म्यांमार की चीन स्टेट की लोगी वांगदा लांचलकपा मियोय सिंगना बॉर्डर फेंसिंग थुदेकलमले अमदी असम राइफल्स ना मिजोरम की चंफाई डिस्ट्रिक्ट की मियोय अमा मेटाफेटामाइन टैबलेट के कोनना फगत पंगम खरहरी ममी टीवी ने संदोक्तबा मणिपुरी पाउ मितेंग ताबिरबा पुमनमकपु अंजलि नाओरेमना खुरुमजरी हौजिक पाउ संदोंगना पिजरी लैबाक सिनबा थोंगना था सिगी तरा मंगादगी हौदुना चथरकलिबा एमजी नरेगा बचाओ संग्राम सरुक अमा ओइना विलेज लेवल आउटरीच एंड मास कंटेक्ट प्रोग्राम की प्रोटेस्ट कैंपेन अमा कुंबी असेंबली कॉन्स्टिट्यूएंसी की मनुंग चन लैबा वांगु अहलुप चिथेक लैकाई कम्युनिटी हॉल दा पांगथोखरै कुंबी ब्लॉक कांग्रेस कमिटी केबीसीसी ने सिंधुना पांगथोखिबा प्रोटेस्ट कैंपेन की थौरम मदुदा रिस्टोर एमजी नरेगा रिस्टोर डिग्निटी रिस्टोर राइट हाइबा पांदमदा चथकिबा प्रोटेस्ट कैंपेन अदुदा AICC नेशनल सेक्रेटरी सु ओइरिबा मणिपुर इंचार्ज क्रिस्टोफर तिलक MPCC की प्रेसिडेंट के मेघचंद्रा MPCC की टीचर सेल की चेयरमैन सु ओइरिबा को ऑप्टेड मेंबर इंटेंडिंग कैंडिडेट वांगखेम सोबा MPYCC की प्रेसिडेंट W अनंत ओइनाम SC की एक्स MLA L राधा किशोर डिस्ट्रिक्ट कांग्रेस कमिटी बिष्टुपुर के वर्किंग प्रेसिडेंट सनासम दिनेश कुंबी ब्लॉक कांग्रेस कमिटी की प्रेसिडेंट N बिमोल लाकदबा इलेक्शन दा कुंबी SC दा इंटेंडिंग कैंडिडेट ओइगदोरिबा M मेघचंद्रा मदी अतै मरु ओइबा कयासु सरुक याखे थरोमदुदा AICC नेशनल सेक्रेटरी सु ओइरिबा मणिपुर इंचार्ज क्रिस्टोफर तिलकना हाइखिबदा MG नरेगा असि सोनिया गांधी ना मपुंग ओइना खुंगंगी नुपी सिंगी सेल थोंगी फिवम फगत हननबा UPA गवर्नमेंट ना हौदोकलमनी हाइरदुना BJP ना मसिगी स्कीम असि मुथतनना बकन्ना होनरी मसीना यामना हेना सोकदबसी नुपी सिंगदनी अदुना खुंगंगदा लैरिबा मियाम मरु ओइना नुपी सिंग अवेयर ओइदुना अखोय मसेल तानादुना खंगनबा तौगदबनी हाइखी MPCC की प्रेसिडेंट के मेघचंद्रना फोंदोकिबदा MG नरेगा सी कुमजा लिसिंग अनि शुपना मंगादा मतम मदुगी INC ना लुचिंगबा UPA लैंगा की प्राइम मिनिस्टर डॉक्टर मनमोहन सिंह ना खुंगंग चौखत हननबा नुपी सिंग की सेलमिलन फगत हननबा चाही अमदा नुमित चामनी थबक पीनबा हौदोकलमखिबने अदुबु सेंटर दा हौजिक पालिबा NDA गवर्नमेंट असिना हंदकता विकसित भारत गारंटी फॉर योर रोजगार एंड आजीविका मिशन ग्रामीण एक्ट 2025 हाइदुना ममिंग ओंथोकपदा नतना मियामना मसिगी कानाबा खुदोंग चाबा कया फंगलंबसिंग अदु मांगखिबा याबगी अकीबा लै हाइरदुना डेमोक्रेसी चटपा लैबाक असगी मियामना लाउरिबा खोलाउ ताबिद्रबदी लाकदबा मिखलददी मखोइबु लौथोकपा हाइबसी मियामना लेपकदबनी हाइखे Act matlab it is a law which will ensure that if any citizen of India demands for work has to be given. कुंभिकेंद्रकी पोलिंग स्टेशन मियाम की प्रजा की मयाम से उसी थोइते मियाम की खोलाउता भी ने मियाम की खोलाउता उद्रबदी डेमोक्रेसी है बलेबाक सिनदी संपलेबाक सिनदी मियाम की खोलाउता गदबदी मियाम की खोलाउता गदबदी जावरबा माले पृथ्वी सिदा डेमोक्रेसी सत्पसिदा मियाम की खोलाउता गदब सरकार दुदी मथम लाको का इलेक्शन द लोको मसीन डेमोक्रेसी चटनी से यानी कि को बया मरमदुना डेमोक्रेसी की वहन कॉम्प्रिहेंसी इंडिया से डेमोक्रेसी चटनी लो लेवल लेबाकनी लोजु मोइना फाइटिंग को मोग तौरे
Masagi chahi nimfu manga khakta mangai riba Bihar ki MLA Nitin Nabin bu BJP ki National President oina lauthok lagani. New Delhi da laiba BJP headquarter da MLA Nitin Nabi bu BJP President oina thau sinabagi thoramda sarugiyana ba Prime Minister Narendra Modi, Defence Minister Rajnath Singh, Road Transport and National Highways Minister Nitin Gadkari mafamadu ta thongkhre hari. Masagi chahi nimfu manga khakta mangai riba Nitin Nabin khaktana ngarang chathakiba BJP gi National President Election gi nomination paper tawrakhibaga loinana mahak punga se party asigi full fledged president oina khalle haina lauthoklagani hairi paugi likhuna magi matung inna BJP President Election asigi returning officer oiriba Rajya Sabha gi MP Lakshmana ngarang phongdokhibagi matung inna Nitin Nabinna ngarang punna nomination paper set 38 pishalaki hairi Hariba nomination papers sing adu loina makchumna fangki nomination papers sing adu ge proposer oiba sing manungda Prime Minister Narendra Modi shu yauki hari atai luchingba sing party ge hojik president oiriba JP Nada Home Minister Amit Shah Defence Minister Rajnath Singh amadi Nitin Gadkari su proposer oiki hari ningsing bayabadi Nitin Nabin mamang chahi kumja lisingani kunga mangagi December 15 da Bihar gi MLA oina BJP ki working president oina thau puba haukibadagi party asigi maikai kayadagi support tawduna lakhibani hari Viksit Bharat Young Leaders Dialogue 2026 ta pangthokiba National Drawing Competition da ahan mamana phanglakhrabi Venice Kaisambu Hanagi Chief Minister N Birena thagatpa phongdorakli social media da thagalakpa warol amada N Birena hai naha oiribi Venice Kaisamgi chauna mai paklakpa sina lamdam masida leiriba haithoi singthoiraba naha kayagi tawba ngamba sakti adubo leibag asigi miyamda utpangam ki hairi Pradhan Mantri Rashtriya Bal Puraskar mana phangkhrabi Venice Kaisamgi pukning thawgatningai oiraba mai pakpagi khongchat asigi warina leibag asigi naha kayada thaunagi ithil piragani loinana Venice ki tungi punsida mai pakpo oirashunu hainasu N Birena makha tarakli Myanmar gi Chin state gi logi wangmada lansalakpa miyoi singna border fencing thudeklam lehari chatliba thasi gi taramari amadi taramanga gi lonaba hingda New Somtal area gi border pillar number 32 amadi subsidiary pillar 32 by ani sigi marakta khaba yot ki sambal sing kakthatuna amang ata thokhalamba mafamda Multan police team amana hakthena chatuna yengsenkhra hari thawong asi Myanmar gi Chin state tagi logi wangmada lansalakpa miyoi singna chatharambani haina lawbaga loinana thodok asi Chandel district ki manung chanalaiba LS Jangamphai area da thokibani hari thodok thokfam aduda hakthena chatuna yengseluba police ki maikai dagi border paring da sambal ningthi jana kharabadi thokhan ningdaba thodok sing thokloi hari Sambal khabagi thabak chatharakli ba border pillar sing asi border paring bunga ki ba Assam Rifles na konba jurisdiction gi manung chanbana police ki maikai digi border security personnel singda pautak pibada su khudong chada ba mayok nai adumakpu thodok asigi matangda Molcham PS na regular FIR case ama register tawduna lokhatlaba matungda mafam aduda hakthengna yengshilubaga loinana thodok asida chanaba sing masak khangdoktuna fanana ba akanba thabak lokhatle haina Police ki maikai dagi phongdorakli ningsing bayabadi mamang da su Indo Myanmar border paringi manungda Manipur ga tainaba sarukta Home Ministry gi makhada chatharakli ba sambal khabagi thabakta thudektuna akai atoi thokkibagi thodok sing thokkiba laikhrabani hari Assam Rifles na Mizoram gi Champhai district gi miyoi ama methamphetamine tablet ka konana fagat pangam khre India Today and gi report amagi matung inna chatliba thasi gi tarani panda East Mizoram gi Nagur village ta nisa gi potlam puthok pushin tawre haibagi chingnaba leibadagi theiba humbagi thabak chathabada Assam Rifles hariba tablet sing asi fagat pangam khibani hairi Chawrakna lupa crore 19 muki mamal oigadaba KG
मापनगा ग्राम चहुमगा मरफुद्रा माथोई मुकी मेटाफेटामाइन टैबलेट सिंग अदु स्पेयर टायर दा लोतुना पुरखिबनि हाइरि फागलबा पोटलम सिंग अदुगा लोइनना मियोय अदुगी मथक्ता आइन गी ओइबा थबक सिंग पाइखतपा हौख्रे हाइरि चाही कयागी ममांगदगी फाइरेन गी मंगानी पानबदा पांगथोक्तुना लाक्लिबा फाइरेन पंचमनी गी थौरम कुमसी चाही गी सुथा असगी कुनगु हुमदोय इराई नुमित्ता थौबाल डिस्ट्रिक्ट के यारिपोक केक्रू ग्वारोक चिंगदा लेरिबा नोंगपोक तरंग सराबा ग्वारोक महादेव की खुबमदा इरात थौनी गी थौरम सिंग पांगथोक्लगनी थौरम असिदा इराइचा कंगलेचा सिंगना मियामना सरुक यामिनसी हाइना केक्रू आइजल प्रोग्रेसिव कमिटी के आईपीसी की सेक्रेटरी थांगजम नोकुल मैतेना थादोरकपा चेरोल अमना पाउजलकली चेरोल असिना हाई हौखिबा चारो सुरोल मिरोल कयागी ममांगदगी लाइफमलेन असिदा फाइरेन पंचमनीगी इरात थौनी थौरम पांगथोक्तुना लाक्ली लाइफमलेन असिदा थौनी जेदुना माना निंगजखिबा सिंग फंगजखिबदगी लाइसंग असिगी अकोइबदा सेमगत सागलिबा असि हाइरिबा मियोय सिंग अदुना पेंजबदगी कत्पिरकपा ngaktani इरा थौनी थौरम नुमित असिदा इराइजा सिंगना लाइगी थौगल तौबिबा लाकपदा खुदोंग चानबगीदमक केआईपीसी ना केक्रू याइरी क्लब अमसुंग केक्रू डेवलपमेंट यूथ क्लब अनिगा खुदसमनरगा मियामबु ngaक सेनबगी थबक सिंग पाइखतकनी अमसुंग लाइफमनेन असिदा मयाय काइबा चिंजाक सिंग योनबा अमदी सिजिनबिदनबा खंगहलकली हाइरि लियांगमाई ऑर्गेनिक मार्केट चटलिबा थासिगे जनवरी 19 दा चिंगमैरोंग ममांग लेकाई यूजेबी ग्राउंड दा फमगनी हाइना द लियांगमाई इंफॉल मार्केट कमिटी गी को कन्वेनर डिफ्यू प्यानमाइना थादोरकपा चेरोल अमना मियामदा पाउजलकली लियांगमाई इंफॉल मार्केट कमिटी अमदी अपुनबा चिंगमैरोंगा खुदसमनदुना पांगथोकदबा मार्केट असि अयुक की पुंग मंगादगी फंबा होगदबनी हाइदि मरम अदुना मियामना लौमी सिंगना पुथोकलिबा ऑर्गेनिक की मना मसिंग असिबु लेबिदुना मखोइबु पुकनिंग थौगतपिनबा हाइजरकली अपुनबा खुंद्राकपम केंद्र तेंगबांग लूप हेड ऑफिस युमनाम खुनौना लेपा नाइदना चथदुना लाकपा ngasiगina 9 लाख सुबा थौब सिंगना मतेंग पांगबगी थौरम पांगथोखरै सेल अमदि पोटलम सिंगोइना मतेंग पांगबसी पुनमयोय 10 दा पीदुना इकाई खुमनबा उतखिबने लेबाकी दमक थवाई थाख्रबा इमुंग मनुंगदा खरदंग ओइरबसु मतेंग पांगबो ओइना थौरम असि चथदुना लाकपने ngasi लूप असिदा वांगजम कुंजबाबू पुखाव शांतिपूर्णा पालिसिंग यांखै लेखिद्रबा थौबसिंगे मतेंग पांगबो ओइना पिबिरमखि अखोय अमना अमबु हुनादुना लेबगी महुता नुंगसी चानना अमगा अंगम अंगम मतेंग पांगनसी हाइबा वाफम लूप की चीफ एडवाइजर एन राजेंद्रो फॉर्मर प्रेसिडेंट इचमना थमलकली खुंद्राकपम केंद्रगे थौबसिंगना इखेंग कतख्रबा असि इरमदम असिगे ngamkhai ngak senabagi damaktani haibasi ngasigi miyamna kaufam thokte haiba wafamsu thamlakli kaibi kumudagi laikhidraba athauba wangkhairakpam edition gi mabok laikhidraba w memcha debina laikhidabadasu tengbang loop asina ngasi awaba phongdokpagi thoramama pangthokrai laikhidraba ima memcha asina tengbang loop asige atroba daita hinglingaida lobirami mahangna laikhidaba si atroba loop asige mangjaba mani haiduna su thamlakli here aikoigi khundrapam kendra sigi oina aikoigi athauba laikhidraba edition leiphamna kaibi kumudadagi mahagi mabok aikoigi khundrapam kendra tengbang loop asinasu maroiba thaudang lobiramba ibok asigida laikhidaba sida aikoi khundrapam kendra gi tengbang loop ki thaupu jariba amadi thagudigi pension pibada saruk yabiriba aikoi kumnamangna aikoi nungai taba phungtok poina minute anidang tumina leimina se haiduna nani singjari Regional Institute of Medical Science Imphal da anauba saba gym facility ama ngarang institute asige gym khana da sangakrai gym facility adu RIMS Imphal gi director professor G Sunil Kumar Sharma RIMS Hospital gi medical superintendent professor N Sanjit Singh amashung
Dean Professor L. Rajesh Singh loinana sangakhibani ngarang sangakhiba gym facility asi Government Institute amada saba khwaidagi chawba gym singi manungda ama oiri mathol ahum wangba building asida yoga amasung wellness singi akhanana floor ama yauri thauramadu Professor G Sunil Kumar Singh na chahi ani makhai gi mamangda institute asida yaurakpadagi physical fitness ta meeting thamduna lakli equipment sing leibada khudong chadaba kaya mayok narabasu rims ta gym ama linkana ba khonaduna lakli gym facility asi lehenana ba khonabada saruk yakhiba singbu thagatladuna gym asina rims ki mahairoi sing staff amasung faculty members singbu hakjang fana lehenbada chauna kana ba piragani hairi to come to this day. So I'll be very happy to be, announcing here that the putting the equipments inside was one of the most difficult job, because buying equipments is very tough in a government setup. 4 hours is same for everyone, be it Trump, maybe Modi ji, or maybe anyone sitting here. We have 24 hours. How we use it, it's up to you. How many hours you sleep, how many hours you look at Facebook, WhatsApp, Insta, or how much hour you spend in a gym, playing badminton, or maybe doing something. So I think it's up to, and especially the one sitting on the first floor and second floor will have special areas for, cardio, then also yoga. And also let me promise to everyone that be it our faculties, be it our nursing or staffs, we will do some customized service, like maybe we'll have one room for the faculties, for example. Quite an expert by now, but we don't have any complaint. We are going to get it. So I'm very thankful for everyone, especially our, Ravid, and also our Gymkhana, our contractor. Kuki miyang gi mathakta chathariba khongjang asigi matangda leingakna wari sanasi haina kaurakibadu mara laiba kuki singi mathakta action lokhatriba fawba leingaka wari sanabada sarukyaroi haina Foothills Naga Coordinating Committee FNCC na yakidrai FNCC na kuki miyang gi mathakta chathariba khongjang asigi matangda haukiba January 13 Manipur leingake Joint Secretary Home Dr. Mayengbam Vetona FNCC ki convener amasung secretary da ngarang ayuk pung 12 tabu matamda Mantripukhi da laiba Manipur Secretariat ke South Block ta wari sanana ba aiba cherol thaduna khanghanki haiba cherol adugi paukumoina FNCC ki secretary Robin Kabuina Manipur lenga ke commissioner home da ngarang pisin ki ba cherol amana hai lenga ke maikai dagi wari sanana ba khangalaki ba adugi matangda Joint Tribe Council amasung executive singa kupna khanaraba matungda Lainga kawari sanadabage fireb asi lobani masi maru oina mamang chahi gi August 9 da khudyak pinakiba point ahumgi memorandum of understanding adu Manipur laingakna ikai khumnaba ngamdre haibasini loinana haukiba January 13 amasung 12 da Ireng Naga village chathokiba pamdaba thodok aduda mapung oina January ba KNFP amasung UPF ki gather Thangoi Kipjan Fabagi Mahut, victim Ohauraba Singa, Wari Sanasi Haina Langak Nakorakli Basi, Maram Chade, Karigumba Wari Sanasi Hairabadi Todo Adu Chanaba Mara Labamyo Sing Hana, Fagadabani Haina, Jerola Sida Makatana Fondroke. Kanglaipak Kaidaununga India ki saruk ama oirakhide haina People's Revolutionary Party of Kanglaipak Pripak ki Charge the Affairs Publicity and Propaganda Laibak ngakpa luangna thadorokpa cherol amana fongdorakli Iramdam Kanglaipak chahi lising ani henbagi ningtamba puari leizaduna kanangi su mikha polak taba isana iromdom lepchaduna maning makha tamna palakpa laibak ama oirakhi haibasi puari ki haukiba thodok singna takli chahi khara British ki Protectorate State oina lairurabasu kumja lising amaga chamapan nimfutaret ki August 13 da India dagi nong mahana ningtamba laibak amagi thakta amuk hanjilakhiba Kanglaipakna Kaidaunungda India gi saruk ama oirakhide kumja lising amaga chamapan nimfumapan gi September 18 da Iramdam Kanglaipak ki matamdugi ningthau Boda Chandrabu Silongda kauraga
namduna masagi khutyak pihanduna India gi khubam nungda paisilaba matung hanthaba thakta thamduna matam sangna part C state amasung matungdana union territory oina occupy tawduna thamlaga chief commissioner amana lainga khalaba matung kumja lising mga chamapan hufutara nithoigi January 18 da India gi state ama oina amuk lokshenkibani maramaduna kumja lising mga chamapan hufutara nithoidagi ngasi fawba state laingakna leptana pangthoktuna lakliba Kanglai Pakna statehood fangkibagi ningsing thoramasi Kanglai cha singi mafamdadi ning tamba malhanba achoba namthak langni Irai cha singna namthak langasi gi mayok ta leibiu thoramasi saruk yafam thokti haina pripakna Kanglai miyamda nolukna ningsing laklei Kanglai cha singbu loilam sandokpa India gi nat amasung leishyam lon gi manungda pusinduna mikha ponba leibaki miyamni haina uhalabasu Kanglai miyamna ngasi fawba mikha ponba punsirol gi mayokta khongfam chetna lepli amasung pripakna su madugi mayokta hanbalaitana ningtam yawol ihogi hanbalaitaba paujel piduna iraicha singa khutsamnana chatminnakigani India gi namthak langgi lichet singna lakhat kibadagi maihorol dagi leizaraklaba iraiba ki ningtamba politics amasung khunailon maromdom lecture amba sanmitlon ngasidi pumnamak ngamna leikhata hale loi mapu British na thamlamba education gi thausil adudagi khubai ama fawba hongdokpa ngamjiba India na Kanglai Pakta namduna chatna haliba India gi asoiba mibu namthaba loilamgi education gi thausil na maram oiduna lamdam asigi naha pumnamak maromdom hingjaba ngamba oibata natana atopa busu hinghanba ngamba naha puthokpagi mahutta thabak thiba amasung hingbagi atai pambai leizadraba khunai janafam khangdraba potlumni khanaraba Mirem oiraba nahasing oina puthokli aikoi asi ning tamba leibak amagi ning tamba semitlon da maromdom hingjaduna lakhibani haiba puari adu kauthok hankibadagi ngasidi India gi politics na yai thaduna sumhat khraba mioi kharagi matung induna lamdam sigi nahasing yauna mioi pumnamak India na thadarakpa senfum kharada yaini khana mikana duna fangsu fangloidabada koitan tanari angam balaknabada kokai lukainari India na democracy gi mingda seasonary ba fizang asina khankibadagi asengba democracy amasung electoral politics ki saktam mayek senga uba ngamdabadagi miyang gi mihut khanbagi mingda minaina chahi manga gi mapu khanbagi electoral politics asida lamdam masigi miyoi pumnamak naha ahal amadi nupi angang khaktana makoi amata ngairaba hingnabagi tunglam chatni khana ngaunakrai oiroidaba amadi mangfaunararoidaba manglana sina maram oiduna ngasidi India gi electoral politics na sumhat yai thakraba Kanglai cha singna mamang thakta mukta oikhidriba mawongda machin manau mama mapa mache machal amadi mama machak masak khangdana funa chainaba amadi hatna sunabagi thabak kaya mikhal gi mingda chatharakle chak chara amagi damak miyam gi mamal yamlaba chahi manga gi hak yonthokle mikhal gi mingda iraiba ki hauriba Iraibaki nauriba naha kayada makhal kayagi maya kaba chinjak pizaduna hanadagi mayai kaba chinjak ki ichau thoktuna leiraba iramdam asida anauba ichau amamuk nauna thokhale India na Kanglai Pakpu laushinkraba matungda mikhal kaya pangthokre miyamgi punsida mikhal sina kari ahongba puraklabage ningtambagi asengba mahau likla ama fanghanba ngamlabra masidi mairan bina mairida chongsinbagumbane Aroibada state laingakna pangthokkodoriba Kanglai Pakna statehood fangkibagi yankhai mari suba ningsing thoram asi Kanglai cha singi mafamdadi yemaunaba thabakni ningsing thoram asida Kanglai miyamna masigi mayokta leiduna saruk yabiganu haina lup asina irei cha singda noloklakli Kwakta Municipal Council Ward Number 4 da Laibiramba Haji Muhammad Nasimuddin Elais Isimna Masagi Anaba Mana Ngarang Ayukta Laikhidabada Kwakta Municipal Council gi Caretaker Chairperson Minerjan Bibi Caretaker Councillor Sengamadi Council asigi staff singna thamoi shokna nungaitaba phongdorakli Haji Muhammad Nasimuddin Masagi chahi nauringaidagi hauna matam sangna miyam gi seba tawbirami Mahang Manipur Sarkarna Lising amaga chamapan marfudrada khanbi khiba ahanba Kwakta Small Town Committee gi member oibirami
1994 Small Town asigi Ward number 4 dagi Commissioner oina Mikhal da mai paktuna kumja 1994 ki January 19 dagi kumja 1998 ki April 15 fauba Town Committee asigi President oibirami makha tana 1995 da amuk Kwakta Nagar Panchayat ki Councillor oina Ward number 4 dagi karaktuna kumja 1995 Marfu Tara Nipangi May Kun Mangadagi, listing Magachamapan Marfu Tara Nipangi, November Tara Fauba, Nagar Panchayat Asigi Chairperson Git Hau Pubirami, Urban Local Body Asigi Mihut Oina, Madi Kungangi Daitalaiba Mioi Ama Oina, Matam Sangna Miyamgi Seba Taubiram Baluching Basina Laikidabada, Kwakta Municipal Council Gi mention Bangam Laroi the Bamang Jabani Haina Tamoi Songanungai the Bak Fongdorakli. Viksit Bharat Amagidamak Naha Singna actor, producer, director Amasung Babok Singh Oigadabani Haina Navy Chief Admiral Dinesh K. Tripathi na Fongdokre Pawi Likun Amagi Matung Inna Wafum Singarang New Delhi da NCC Cadet Singda Wangang Laduna Navy Chief na Fongdokibani Hairi Navy Chief Namaka Taraduna tennis ki maming leiraba Roger Federer na hotnaba kanba amasung khangba kanbagi maru oiba du pankhi amadi listing amaga chamapan humfutara mathoigi landa second lieutenant Arun Khaterpal na utkhiba thongna du ningsingduna naha singda thongna pikhi hari Navy Chief asina naha singda masabu ngakchaba amasung punna thabak tawminnabagi gun adu leinaba khanganki Amadi apun bagi thabak tami amatana tauba yaroi amadi laibak asigi mangda pukhatpa ngamloi haiki adomna punna thabak tawminnabagi wakhalon amasung apun bagi wakhalon loinana pangal kanba nahagi oiba thongna adu leirabadi lisingani shubna nimfu tareta Viksit Bharat ama oina aikhogi laibak asina thamliba pandam adu fangbada leihangani haina Admiral asina haiki haina paw asina makhatarakli Amaroiba Pau Mohana Pizari Laibak Sin Batunga Chatarakiba MZ Narega Bachao Sangram Gi Sarukama Oina Village Level Outreach and Mass Contact Program Gi Protest Campaign Ama Pangthokre Masagi Chahi Nimfu Manga Khaktamanga Riba Bihar Gi MLA Nitin Nabin Bu BJP Gi National President Oina Lauthoklagani Hairi National Drawing Competition da ahan mamana fangla khrabi Venice Kaishambu ex-CM and Birena Thagatpa Fongdorakli Myanmar gi Chin state gi logi wangmada lansilakpa miyoi singna border fencing thudeklam leheri The Assam Rifles na Mizoram gi Champhai district gi miyoi ama methamphetamine tablet ki konana fagatpa ngamkhre Hauzuki oinadi Mami TV na sandok chaba Manipuri Paulo Senjare makha taba paugi damak mideng taduna laibiu Miyamgi khurung chanam gi dama cable wire pusan dabasu Mami TV gi makal mathen kya gi channel amadi atop channel kya adom gi mobile phone natragana television de yeng bayar ganai cable wire tingbagi mathau tadraba pung kun gamari chupna yeng bayarba anauba technology asi lafna manipur gi mapanda leibiriba iresa singnasu line yeng bayar ganai karamna adom gi mobile phone da natragana television da haptuna sandok shariba channel singasi yengani haibagi maramda akuppa marol khangbining basingna 9233577337 da call tawiro matam chupada Mami TV bu support tawbiri basingbu Mami TV na tawbimal khangbu chari